ngasi mayamgi mamangda explainer in Manipurina amukka hanna puduna lagliba film masigi maming Mirchi kawi. Film masi J kauba mathauna maringjen yamna leiba nupa macha amagi warini. Mahakki mamangda masing thingamdraba yengnaba mayam ama leirabasu mahakna irai laina thauna leina maithiba piba ngammi. Yeknaba amagi mathakta laman kumbadi yamna lai adubu yeknaba amabu thamoi sengna ngakpiba asi araiba thabak natte. Jena yeknaba amada thang paiduna maithiba pibagi mahutta nungsi wahi kayana matau karamna yeknababu maithiba pikibage haibasi ngasigi explain tawgadaba film masida mayek sengna takli. Film masi 2013 da release tawkhirami loinana IMDb rate na 7.3 out of 10 ni. Film masida maruoina saktam langliba adudi Prabhas amadi Anushka ni. Loinana film masi action drama amasu oiri. Film masigi haurakpada Jena Italy gi street amada street music tawduna leirami. Matam maduda nupi ama J tamna chensilaktuna yamna pakhatna aibu kanbiyu hairami. Nupi aduna hairiba adu karino haina Jena khallingai matamda Rahul kauba nupa ama magi mi kharaga loina duna mafam aduda laklammi. Rahul na nupi adu makoida sinau haina Jeda hairami. Makoina haiba wa adu Jena yakide loina na masina maram oiduna Rahul gi mi singna Jebu phuge haina changlakhirammi. Adu maku Jena Rahul gi mi sing adu yamna thina hagotpa ngamdaba makai mafam aduda phukhirammi. Makha tarakpada Jena Rahul da hairami khana chainaba asina kari sukana ba purakadaba natte adugi sarupudi amana amabu nungsiba tamsi hairam laga nupi adu puduna mafam adudagi je chatkirami loinana Rahulna karisu upai leitaba mi amagumna leptuna lehokhirami mathangi numita Jena numidangda kanbikhiba nupi aduna lakadaba lambida mahaksu laklami nupi asigi maming Mansa kawi Mansana mamanabi khara loina duna lakpa matam aduda J changlaklammi amadi nokphet tawduna Mansabu coffee thakpa chalusi haina approach tawrami. J na nupi asiga khangnaba asukki matik pamliba asi J gi haugiba punsida thokkiba tamthiraba thodok khara lei amadi J gi panthung yowna chatnaba hotnabada Mansa gi mateng lowba J na pamli. Hairiba thodok asi karino haibasi film masigi makha tarakpa explanation da viewer mayamna gyan tarakani. Film masigi makha tarakpada Mansana ahanbadadi Jena hairiba koichat chalusi amadi coffee thaklusi haiba wasing asi Mansana yaramde adubu Jena mahaki haija singjaba sizinaduna Mansana lairiba hostel aduda laklammi amadi Mansana pamgadaba thabak khara Jena tawrami. J gi mawong mataw asida Mansa gi thamoida karigumba khara khanba utli. Loinana Jena haiba koichat chalusi haiba wa adu Mansana yarami amadi makhoi ani koiba chatkirami. Makhoi ani na samudra amagi torbanda wari saduna leirami. Mansa gi wakhalda J asi mangonda naksilakpagum khankirami. Mansana J da hairami aigi punsi asi aigi khutta leite. Aigi imung manung asi yamna minungsi leitaba imung manung amani. Mi hatpa asi aikhoi gi imung manunggi oinadi masana amagumbani. Makhatana Mansana mathwai yamna nungaitana Jeda nang yamna phaba mi amani aina nanga leiriba makai nungaina leiba yagani adubu aigi manglan amadi nungaiba asi yum yowna aina puduna chatpa yaroi maram maduna ngasidagi aikhoi ani amuk hanna unararoi si hairam laga mafam adudagi Mansa chatkirami. Mansagi wahai asi tabada J gi maithongda nungaitaba khara uba phangli. Film asigi makha tarakpada Jena Italy thadoktuna India gi damak laklammi. Mahakna college amada admission tawrami. Jena college asida admission tawbagi maramdi mahakna Mansa gi mayambaga close oiba pami. Karigi damak Mansa gi mayambaga close oiba pamlibano haibasi film asigi makha tarakpada viewer mayamna khanglakani. Mansa gi mabung asi college asida gunda ama oiri. Mahakna pamdaba mana haibada yadaba misingbu yamna thina phurammi. Nongma college asida tamba atopa group amana Mansagi mabungbu phuge haina laklammi. Matam maduda Jena haija singjaba sizinaduna Mansagi mabungbu makhoi singdagi kanbikhirammi. Thodok asina maram oiduna Mansagi mabung amadi J marup amagumna punba haurakhirammi. Jena leiba yum adugi nupi amana Mansagi mabungbu yamna nungsirammi.
ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯖꯦꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯥꯟꯁꯥꯒꯤ ꯃꯌꯥꯝꯕꯒ ꯅꯨꯡꯁꯤꯅꯍꯟꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯣꯂꯦꯖꯇ ꯃꯤ ꯈꯠꯅꯗꯨꯅ ꯂꯩꯕ ꯃꯥꯟꯁꯥꯒꯤ ꯃꯌꯥꯝꯕ ꯑꯁꯤ ꯅꯨꯡꯁꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯋꯥꯈꯜꯂꯣꯟ ꯍꯣꯡꯕ ꯍꯧꯔꯛꯂꯦ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯃꯤ ꯈꯠꯅꯕ ꯇꯣꯛꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯖꯦ ꯑꯃꯗꯤ ꯃꯥꯟꯁꯥꯒꯤ ꯃꯕꯨꯡ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯦ꯫ ꯀꯣꯂꯦꯖꯀꯤ ꯑꯦꯛꯖꯥꯝ ꯂꯣꯏꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯟꯁꯥꯒꯤ ꯃꯕꯨꯡꯅ ꯖꯦꯕꯨ ꯃꯥꯒꯤ ꯈꯨꯡꯒꯪ ꯃꯥꯒꯤ ꯃꯌꯨꯝꯗ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯃꯥꯟꯁꯥꯁꯨ ꯏꯇꯂꯤꯗꯒꯤ ꯃꯌꯨꯝ ꯏꯟꯗꯤꯌꯥ ꯍꯜꯂꯛꯈꯤꯔꯝꯃꯤ꯫ ꯃꯥꯟꯁꯥꯒꯤ ꯈꯨꯡꯒꯪ ꯑꯁꯤ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯀꯟꯕ ꯈꯨꯡꯒꯪ ꯑꯃꯅꯤ꯫ ꯈꯨꯡꯒꯪ ꯑꯁꯤ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯀꯟꯕꯒꯤ ꯃꯔꯝꯗꯤ ꯃꯥꯟꯁꯥꯒꯤ ꯈꯨꯡꯒꯪ ꯑꯁꯤꯒ ꯊꯪꯅꯕ ꯈꯨꯡꯒꯪ ꯑꯃ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯁꯤꯒꯤ ꯃꯃꯤꯡ ꯗꯦꯕꯥ ꯀꯧꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯅꯤ ꯑꯁꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯈꯨꯡꯒꯪ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯇꯣꯏꯅ ꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯈꯨꯡꯒꯪ ꯑꯅꯤ ꯑꯁꯤꯗ ꯍꯤꯡꯂꯤꯕ ꯈꯨꯟꯖꯥꯁꯤꯡꯅ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯑꯁꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯂꯤ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯥꯟꯁꯥꯒꯤ ꯃꯈꯨꯔꯥ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯃꯗꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯤ ꯑꯃ ꯑꯣꯏꯔꯤ꯫ ꯃꯍꯥꯛꯅ ꯗꯦꯕꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯃꯔꯨ ꯐꯨꯛꯅ ꯃꯨꯊꯠꯄ ꯄꯥꯝꯂꯤ꯫ ꯃꯈꯨꯔꯥ ꯑꯁꯤꯒꯤ ꯃꯤꯁꯤꯡꯅ ꯗꯦꯕꯥꯒꯤ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏ ꯑꯅꯤꯈꯛ ꯐꯥꯗꯨꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯄꯨꯔꯛꯂꯤ꯫ ꯃꯈꯨꯔꯥ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕు ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯊꯥꯡꯅ ꯌꯥꯟꯗꯨꯅ ꯍꯥꯠꯄ ꯎꯠꯂꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯕ ꯅꯨꯄꯤꯁꯤꯡꯅ ꯃꯈꯨꯔꯥ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯄꯥꯝꯂꯝꯗꯦ, ꯑꯗꯨꯕꯨ ꯃꯈꯨꯔꯥ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯏꯃꯨꯡ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯂꯦꯞꯄ ꯉꯝꯂꯝꯗꯦ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯃꯈꯨꯔꯥ ꯑꯁꯤꯕꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯃꯥꯟꯁꯥꯒꯤ ꯃꯕꯨꯡꯅ ꯖꯦꯒ ꯂꯣꯏꯅꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯖꯦꯕꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯒ ꯃꯁꯛ ꯈꯪꯅꯍꯜꯂꯝꯃꯤ꯫ ꯖꯦꯅ ꯌꯥꯝꯅ ꯍꯔꯥꯎꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯕ ꯎꯠꯇꯨꯅ ꯃꯈꯣꯏꯁꯤꯡꯕꯨ ꯑꯃꯃꯝ ꯑꯣꯏꯅ ꯎꯅꯔꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯃꯥꯟꯁꯥꯒꯤ ꯃꯕꯨꯡꯅ ꯖꯦꯕꯨ ꯃꯥꯟꯁꯥꯒ ꯁꯛ ꯈꯪꯅꯍꯜꯂꯝꯃꯤ꯫ ꯃꯥꯟꯁꯥꯅ ꯖꯦ ꯎꯕꯗ ꯌꯥꯝꯅ ꯉꯛꯈꯤꯔꯝꯃꯤ ꯑꯃꯗꯤ ꯖꯦ ꯑꯁꯤ ꯃꯥꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯊꯥꯖꯈꯤꯔꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯈꯣꯏ ꯑꯅꯤ ꯍꯥꯟꯅꯗꯒꯤ ꯃꯁꯛ ꯈꯪꯅꯩ ꯍꯥꯏꯕꯁꯤ ꯏꯃꯨꯡꯒꯤ ꯃꯤ ꯑꯃꯠꯇꯅ ꯈꯪꯂꯝꯗꯦ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯖꯦꯅ ꯃꯥꯟꯁꯥꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯔꯒ ꯁꯛ ꯈꯪꯅꯕꯒꯤ ꯃꯑꯣꯡꯗ ꯃꯌꯥꯝꯕꯒꯤ ꯃꯃꯥꯡꯗ ꯎꯠꯈꯤꯔꯝꯃꯤ꯫ ꯖꯦꯒ ꯎꯅꯔꯕ ꯇꯨꯡꯗ ꯃꯥꯟꯁꯥ ꯌꯥꯝꯅ ꯍꯔꯥꯎꯈꯤꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯃꯥꯟꯁꯥꯅ ꯖꯦꯅ ꯂꯩꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯈꯤꯔꯝꯃꯤ꯫ ꯃꯥꯟꯁꯥꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯅ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯜꯂꯨꯗꯦ꯫ ꯑꯩꯅ ꯅꯐꯝꯗꯒꯤ ꯂꯥꯞꯅ ꯂꯩꯔꯕꯗꯤ ꯅꯪꯕꯨ ꯀꯥꯎꯕ ꯉꯝꯒꯅꯤ ꯑꯃꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ ꯍꯥꯏꯅ ꯊꯥꯖꯈꯤ"꯫ ꯃꯥꯟꯁꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯖꯦꯅ ꯍꯥꯏꯔꯝꯃꯤ, "ꯏꯁꯣꯔꯅ ꯄꯤꯔꯤꯕ ꯃꯄꯣꯛ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯒꯅꯤ? ꯑꯩꯅ ꯄꯥꯝꯕꯗꯤ ꯅꯪꯅ ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯡꯉꯥꯏꯅ ꯑꯃꯗꯤ ꯍꯔꯥꯎꯅ ꯂꯩꯕ ꯑꯗꯨꯅꯤ"꯫ ꯃꯥꯟꯁꯥꯅ ꯖꯦꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯈꯜ ꯍꯣꯡꯍꯟꯕ ꯑꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯖꯦꯅ ꯃꯥꯟꯁꯥꯒꯤ ꯋꯥ ꯑꯁꯤ ꯇꯥꯔꯕ ꯇꯨꯡꯗ ꯃꯈꯣꯏꯁꯨ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ, ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯔꯕꯗꯤ ꯁꯣꯏꯗꯅ ꯒ꯭ꯌꯥꯟ ꯇꯥꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯖꯦꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯥꯟꯁꯥ ꯌꯥꯝꯅ ꯉꯛꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯗꯦꯕꯥꯒꯤ ꯃꯤ ꯑꯅꯤ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯖꯪꯒꯜꯗ ꯂꯩꯕ ꯗꯦꯕꯥꯒꯤ ꯃꯤꯁꯤꯡꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯎꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯁꯥꯎꯈꯤꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯃꯥꯟꯁꯥꯒꯤ ꯃꯈꯨꯔꯥ ꯃꯥꯙꯕ ꯑꯃꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯕꯨ ꯇꯨꯝꯅ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯋꯥꯁꯛꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯖꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯥꯟꯁꯥꯒꯤ ꯃꯌꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯃꯥꯟꯁꯥꯒꯤ ꯃꯌꯥꯝꯕꯅ ꯖꯦꯕꯨ ꯌꯥꯝꯅ ꯊꯥꯖꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯃꯥꯟꯁꯥꯒꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯕ ꯏꯃꯨꯡ ꯑꯃ ꯃꯆꯥꯅꯨꯄꯤ ꯄꯨꯗꯨꯅ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯄꯥꯅ ꯃꯥꯟꯁꯥꯒꯤ ꯃꯄꯥꯗ, "ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯖꯤꯂꯥ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛ ꯊꯣꯡꯅ ꯄꯥꯁ ꯇꯧꯔꯦ꯫ ꯑꯩꯅ ꯄꯥꯝꯕꯗ ꯃꯍꯥꯛ ꯑꯁꯤ ꯏꯟꯖꯤꯅꯤꯌꯔ ꯑꯃ ꯑꯣꯏꯍꯟꯒꯦ ꯈꯟꯗꯨꯅ ꯏꯟꯖꯤꯅꯤꯌꯔ ꯀꯣꯂꯦꯖꯇ ꯆꯠꯂꯨꯏ, ꯑꯗꯨꯕꯨ ꯀꯣꯂꯦꯖ ꯑꯗꯨꯅ ꯗꯣꯅꯦꯁꯟ ꯄꯤꯌꯨ ꯍꯥꯏꯔꯛꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯏꯆꯥꯅꯨꯄꯤꯕꯨ ꯀꯣꯂꯦꯖ ꯑꯗꯨꯗ ꯃꯤꯡ ꯆꯜꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ" ꯍꯥꯏꯔꯝꯃꯤ꯫ ꯃꯥꯟꯁꯥꯒꯤ ꯃꯄꯥꯅ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯃꯈꯣꯏꯗ, "ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯂꯥꯏꯔꯤꯛ ꯇꯝꯍꯟꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯏꯟꯖꯤꯅꯤꯌꯔ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤ, ꯍꯌꯦꯡ ꯃꯌꯨꯝ पानबा मतमदा महाका चानागदबा नुपा नंगी सागैदा थीबा फंगलोय। मखा ताना अहल अदुना नुपी मचा अदुदा ओनसिनदुना nganglami nangna namaga labukta laktuna thabak suba asi yamna ikaibra lairik tamge haiba wakhal adu gasidagi thadoklo aduga hayengdagi namaga loinaduna labukta thabak subagi lakadabani haina nganglaba tungda makoising adu mafam adudagi chalhankhirami nupi macha asi ahal adugi wahai adu tabada mathwai yamna nungairamde
loinana mafam adudagi imung manunggi mising adu chatkirami thogdok asi jena loina ukhirami amadi takhirami amaromda madhapu unaba nupi ama laklami nupi asi yamna mathwai nungairamde amadi kaptuna madhapta hairami aigi icha nupa asi ama khaktani adomgi nakta adomgi seba tawduna leire aina magi pabung hatkhiba mising adugi mathakta laman khumba pamde karigumba adomna hairabadi mahak soidana yagani icha nupabu aigi nakta leinaba khara haibiyu hairammi madhavna nokphet tawduna mahak nupa amani mahakna mapagi laman soidana khumgani wahai asi tabada nupi adu yamna saukhirammi amadi madhavta karigumba mahakna thabak asi taunaba hotnabada thokloidaba thogdok thoklabadi kanagi daita oigani aina numit asigidamak mahak upokhiba natte aina icha nupabu nangi minai oihaloi wahai asi tabada madhav yamna saurami amadi nupi adugi makhauri paiduna gate yauna puraklaba tungda nupi aduda mahak aigi nakta leigani amadi mapabu hatpa misingbu mahakna norok yauhangani aduga karigumba nangna aigi mangda leptuna leirabadi nangbu aina hatkani hairam laga madhav mafam adudagi chatkirami nupi adu karisu upai leitana mafam aduda kaptuna leikhirami thokliba thogdoksing asisu jena yum mathaktagi loina ukhirami ngaihak leiraba tungda nupa macha adugi mama adu hu thakle haiba paw mansagi mayumgi mising na takhirami loinana jesu paw asi tabadagi madhav leiba godown aduda laklami matam aduda nupa macha adu madhav ki manakta leirami jena karisu haidana nupa macha adu mafam adudagi puduna chatpa matamda madhavna jebu tunglomdagi khamge tawkhirami matam aduda jena angang asigi mama asi hospital da hu thaklubadagi admit tawduna leire hairam laga nupa macha adu mafam adudagi puduna chatkirami jega chanminaba matamda nupa macha adu yamna mathwai nungairamde loinana aigi ima asi aingondagi lapthoktanaba ai kari taw haibano haina jeda nupa macha aduna hanglami jena nupa macha adu da paukhum piraduna ima ai ngasidagi phattaba thabak amatta tawraroi hayu soidana nangi nama phagani haina jena nupa macha adu da haikhirami je amadi nupa macha adu hospital yauraklami macha nupa aduna mathwai nungaitana amadi kaptuna mamada ai punsi chuppagi imabu thadoktuna chatloi hairami mamana macha nupa na hairiba wa adu thajaramde matam aduda jena hairami ngasidagi nangi nacha nupa na nangbu kaidongnungda thadoktuna chatloi amadi nacha nupa ga loina duna atopa khungang amada yum hongnaba taw mafam aduda mahakpu lairik laisu tamhanduna afaba mi ama oihannaba taw haiduna paisa khara pige tawrami matam aduda mamana paisa adu lau haiba yaramde makha tana jena hairami paisa si aigi paisa natte mansagi mapana pirakpa paisa ni hairam laga je mafam adudagi chatkirami mama adusu jegi wahai aduda ngaktuna hospital aduda lehaukirami nong nini leiraba tungda mama macha adu mansagi mayumda lakhirami mama aduna mansagi mapabu yumgi mapandagi kaukhirami matam maduda mansagi mapa thoklaktuna kari tawba yaurabage haina nupa macha adugi mama aduda hanglami mama aduna paukhum piraduna hairami adomna khunja singi matangda karisu khanbide haina aina khankhirami adubu ngasidi aigi wakhal asi kayada lankraba adomdi khungang asida leiriba khunja aikhoi singi oina iswar gumbani nupi asigi wahai sing asi tabada mansagi mapa adu khara ngaklammi nupi aduna makha tana hairami aigi nupa asi adomgi maramdagi thawai thakhrabani maram aduna aina adombu thajakhide adubu adomna ngasi ima ichagi mafamda paisa piduna mateng pangliba asida ima ichana adomgi tawbima punsi chuppagi kawba ngamloi hairam laga mafam adudagi makhoi ani chatkirami makhoi na hairiba wasing adu mansagi mapana tuminna taduna leirammi mahakna makhoi gi mateng pangliba asi jena pangbani haiba khangkhirami ahal aduna jegi ka manung changlaktuna aikhoi gi imung manung asi afaba imung manung natte khunja sing asina aikhoibu athiba wahai kaya marum haibiri adubu ihan hanan nupi aduna aikhoibu afaba wahai kaya marum hairammi thabak sing asi nangna tawbani haiba ai khangi thabakna nangna tawraga karigidamak aikhoigi ming lauribano haina jeda hanglami
ꯖꯦꯅ ꯑꯍꯜ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯑꯪꯀꯜ, ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯗꯣꯝꯒꯤ ꯃꯤ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯁꯤꯡꯅ ꯉꯁꯤ ꯐꯥꯎꯕ ꯑꯗꯣꯝꯗ ꯊꯥꯖꯗꯨꯅ ꯍꯤꯡꯂꯤ꯫ ꯑꯩꯒꯨꯝꯕ ꯏꯆꯝ ꯆꯝꯕ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯑꯃꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯏꯆꯝ ꯆꯝꯅ ꯊꯦꯡꯛ ꯌꯨ ꯈꯛꯇꯃꯛ ꯍꯥꯏꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯕꯗꯤ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗ ꯑꯗꯣꯝꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯝꯒꯅꯤ"꯫ ꯃꯈꯥ ꯇꯥꯅ ꯖꯦꯅ ꯍꯥꯏꯔꯝꯃꯤ, "ꯈꯨꯟꯖꯥꯁꯤꯡꯅ ꯑꯗꯣꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯗꯣꯝꯕꯨ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯜꯂꯦ ꯍꯥꯏꯕꯒꯤ ꯅꯠꯇꯦ꯫ ꯑꯗꯣꯝ ꯑꯁꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯕꯒꯤꯅꯤ"꯫ ꯖꯦꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯥꯟꯁꯥꯒꯤ ꯃꯄꯥ ꯑꯗꯨ ꯉꯛꯄꯒ ꯂꯣꯏꯅꯅ ꯖꯦꯗ ꯃꯨꯟꯅ ꯌꯦꯡꯈꯤꯔꯝꯃꯤ꯫ ꯖꯦꯅ ꯑꯃꯨꯛꯀ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯝꯃꯤ, "ꯁꯛꯇꯤ ꯍꯥꯏꯕꯁꯤ ꯃꯤꯁꯤꯡꯕꯨ ꯅꯝꯊꯗꯨꯅ ꯊꯝꯕ ꯃꯇꯝꯗ ꯂꯥꯛꯄ ꯅꯠꯇꯦ꯫ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯁꯛꯇꯤ ꯑꯗꯨ ꯂꯥꯛꯄꯅꯤ꯫ ꯃꯤꯁꯤꯡꯅ ꯑꯩꯒꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯕ ꯃꯇꯝꯗ ꯑꯁꯦꯡꯕ ꯑꯐꯕ ꯂꯤꯗꯔ ꯑꯃ ꯑꯣꯏꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕ ꯂꯤꯗꯔ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯒꯦ ꯈꯜꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯃꯇꯝꯗ ꯑꯣꯏꯒꯅꯤ"꯫ ꯃꯥꯟꯁꯥꯒꯤ ꯃꯄꯥꯅ ꯖꯦꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯇꯥꯈꯤꯔꯝꯃꯤ, ꯂꯣꯏꯅꯅ ꯃꯍꯥꯛꯁꯨ ꯖꯦꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯥꯟꯁꯥꯒꯤ ꯃꯄꯥꯅ ꯖꯦꯒ ꯂꯣꯏꯅꯗꯨꯅ ꯃꯐꯝ ꯑꯃꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯁꯤ ꯅꯣꯡꯃ ꯏꯟꯖꯤꯅꯤꯌꯔ ꯀꯣꯂꯦꯖꯇ ꯃꯤꯡ ꯆꯟꯕꯒꯤ ꯃꯇꯦꯡ ꯅꯤꯕ ꯂꯥꯛꯈꯤꯕ ꯏꯃꯨꯡ ꯑꯗꯨꯗꯅꯤ꯫ ꯃꯈꯣꯏꯅ ꯅꯨꯄꯤꯃꯆꯥ ꯑꯗꯨ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯟꯁꯥꯒꯤ ꯃꯄꯥꯅ ꯅꯨꯄꯤꯃꯆꯥ ꯑꯗꯨ ꯄꯨꯗꯨꯅ ꯏꯟꯖꯤꯅꯤꯌꯔ ꯀꯣꯂꯦꯖ ꯇꯝꯅ ꯂꯥꯛꯈꯤꯔꯝꯃꯤ ꯑꯃꯗꯤ ꯅꯨꯄꯤꯃꯆꯥ ꯑꯗꯨ ꯏꯟꯖꯤꯅꯤꯌꯔ ꯀꯣꯂꯦꯖꯇ ꯃꯤꯡ ꯆꯜꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯈꯤꯔꯝꯃꯤ꯫ ꯅꯨꯄꯤꯃꯆꯥ ꯑꯗꯨꯅ ꯏꯟꯖꯤꯅꯤꯌꯔ ꯇꯝꯕ ꯐꯪꯂꯒꯅꯤ ꯍꯥꯏꯅ ꯍꯔꯥꯎꯕꯗꯒꯤ ꯃꯥꯟꯁꯥꯒꯤ ꯃꯄꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯕꯤꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯟꯁꯥꯒꯤ ꯃꯄꯥꯅ ꯃꯤ ꯑꯃꯕꯨ ꯃꯇꯦꯡ ꯄꯥꯡꯕꯗ ꯐꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯐꯥꯎꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯃꯈꯨꯔꯥ ꯃꯥꯙꯕꯅ ꯃꯥꯟꯁꯥꯕꯨ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯁꯤꯟꯈꯤꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯃꯥꯟꯁꯥꯅ ꯇꯥꯕꯗꯒꯤ ꯖꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯑꯩꯕꯨ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯑꯩꯕꯨ ꯌꯦꯡꯕ ꯂꯥꯛꯀꯗꯧꯔꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯟꯁꯥꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯖꯦꯒꯤ ꯃꯥꯏꯊꯣꯡꯗ ꯑꯍꯣꯡꯕ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ, ꯑꯗꯨꯃꯛꯄꯨ ꯃꯥꯟꯁꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯖꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯥꯟꯁꯥꯒꯤ ꯕꯣꯔ ꯑꯣꯏꯒꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯟꯁꯥꯕꯨ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯎꯅꯕ ꯂꯥꯛꯈꯤꯔꯝꯃꯤ ꯑꯃꯗꯤ ꯃꯥꯟꯁꯥ ꯍꯦꯛ ꯎꯕ ꯃꯇꯝꯗ "ꯅꯨꯄꯤ ꯑꯁꯤ ꯑꯩꯅ ꯄꯥꯝꯂꯦ, ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ" ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯟꯁꯥꯅꯗꯤ ꯅꯨꯄꯥ ꯑꯁꯤ ꯄꯥꯝꯂꯝꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯅꯨꯡꯁꯤꯔꯤꯕ ꯑꯁꯤ ꯖꯦꯅꯤ꯫ ꯃꯥꯟꯁꯥꯅ ꯅꯨꯄꯥ ꯑꯁꯤ ꯄꯥꯝꯗꯕ ꯃꯔꯝꯅ ꯃꯥꯒꯤ ꯃꯃꯥꯗ ꯅꯨꯄꯥ ꯑꯁꯤꯒ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯄꯥꯕꯨꯡꯗ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯃꯥꯅ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯊꯣꯏꯗꯣꯛꯄ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯖꯦ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯖꯦꯅ ꯃꯥꯟꯁꯥꯗ ꯅꯨꯄꯥ ꯑꯗꯨ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯥꯟꯁꯥꯅ ꯖꯦꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯨꯡꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯖꯦꯗ "ꯃꯥꯟꯁꯥꯅ ꯅꯨꯄꯥ ꯑꯗꯨ ꯄꯥꯝꯗꯦ ꯍꯥꯏꯔꯤ, ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯣꯠꯇꯤ ꯀꯔꯤ ꯂꯩꯕꯒꯦ" ꯍꯥꯏꯅ ꯖꯦꯗ ꯍꯪꯂꯝꯃꯤ꯫ ꯖꯦꯅ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯨꯄꯥ ꯑꯗꯨ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯩ, ꯄꯩꯁꯥ ꯄꯥꯏꯕꯁꯨ ꯃꯥꯜꯂꯤ, ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯄ ꯃꯤꯁꯤꯡ ꯍꯥꯏꯕꯗꯤ ꯕꯣꯗꯤꯒꯥꯔꯗꯁꯤꯡ ꯑꯗꯨ ꯎꯔꯕ ꯇꯨꯡꯗ ꯑꯩꯅ ꯈꯟꯕꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯌꯦꯛꯅꯕ ꯌꯥꯝꯅ ꯂꯩꯔꯝꯒꯗꯧꯕ ꯃꯥꯜꯂꯤ"꯫ ꯖꯦꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯥꯟꯁꯥꯒꯤ ꯃꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯛꯁꯤꯟꯈꯤꯔꯝꯃꯤ꯫ ꯖꯦꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯝꯃꯤ, "ꯍꯧꯖꯤꯛ ꯄꯥꯈꯪ ꯑꯣꯏꯔꯤꯕꯅꯤꯅ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯃꯥꯟꯁꯥꯒ ꯂꯨꯍꯣꯡꯂꯕ ꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯌꯦꯛꯅꯕꯁꯤꯡꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗ ꯅꯨꯄꯥ ꯑꯗꯨ ꯁꯤꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯂꯝꯂꯒ ꯀꯥꯎꯈꯤꯕ ꯌꯥꯏ, ꯑꯗꯨꯕꯨ ꯁꯣꯏꯕꯗꯒꯤ ꯁꯤꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯡ ꯃꯈꯨꯠ ꯇꯦꯛꯇꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯁꯤꯕ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏꯗꯨꯅ ꯂꯩꯔꯕꯗꯤ ꯃꯥꯟꯁꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ"꯫ ꯖꯦꯅ ꯃꯥꯟꯁꯥꯒꯤ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯉꯁꯤ ꯑꯗꯣꯝꯅ ꯂꯧꯈꯤꯕ ꯗꯤꯁꯤꯖꯟ ꯑꯃꯅ ꯃꯥꯟꯁꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯃꯥꯡꯕ ꯑꯃ ꯑꯣꯏꯔꯕꯗꯤ ꯀꯝꯗꯧꯒꯅꯤ" ꯍꯥꯏꯔꯝꯂꯒ ꯖꯦ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯟꯁꯥꯒꯤ ꯃꯃꯥꯅ ꯖꯦꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯈꯤꯔꯝꯃꯤ, ꯃꯔꯝꯗꯤ ꯖꯦꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯃꯃꯥꯅ ꯈꯪꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯃꯥꯟꯁꯥꯗꯤ ꯖꯦꯅ ꯍꯥꯏꯕ ꯋꯥꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯇꯥꯈꯤꯔꯝꯃꯤ, ꯃꯔꯝꯗꯤ ꯖꯦꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯨꯍꯣꯡꯕ ꯑꯁꯤ ꯊꯨꯒꯥꯏꯒꯅꯤ ꯍꯥꯏꯕ ꯃꯥꯟꯁꯥꯅ ꯈꯪꯂꯝꯃꯤ꯫
Makha tarakpada Mansagi mamana magi nupagi manak laktuna macanupigidamagta nupa adu matik chade amadi nupa aduna maram oiraga icanupigi punsi mangba pamde maram aduna luhongba si tauroisi hairami Mansagi mapanasu magi nupina hairiba wa adu yarami Haujik mansa nupa aduda luhonglaroi tabada yamna haraurami nakal lamaromda Madhav amadi magi misinga loinaduna thabak ama chatpa matamda gari gi tayar pokhai khirami gari yadabana maram oiduna Madhav amadi magi mising adu makhongna chatpa haurakirami makhoina chatlingai matamda devagi misingna khanghaudana Madhav ki mathakta attack taukhirami Madhav su kibadagi mafam adudagi chennaba hotnarami Devagi misingna chenduna leiba Madhav pu hat ke hek tauba matamda mafam aduda je jip thauduna lakhirami loinana Madhav ki thawai kanbikhirami amadi makhoi animak mafam adudagi gari thauduna chenkhirami thaudok asina maram oiduna Madhav yamna saukhirami amadi magi misingda devagi imung manungbu tumna hatkadabani hairami amaromda deva amadi magi mising adu mandir gidamak lambi da gari thauduna chatpa ulammi Makhoina mandir gi damak chatpagi paw asi Madhavna khanglami amadi magi misingda ngasi devagi imung manungbu tumna hatlu haibagi order Madhavna pikhirami loinana paw asigi matangda jesu khanglami maram maduna mahak labukta lausingi thabak tawduna makhoina lakpa ngairami Madhav ki misingna gari thauduna lakpa deva amadi magi misingbu hatke haina changlakpa mayam sing adu jena yamna thina phubata natana thangna yanduna halami adubu khana chainaba sigi matangda devadi kari su khanglamde makhatana deva amadi magi misingna gari thauduna lakpa matamda bom pokhairaklammi adubu mafam aduda je laktuna bom pokhayan kiba mising adu yamna thina hatkirami thaudok asi deva amadi magi misingna urammi loinana mafam adudagi makoi thuna chatkirami Jena mising adu hatpa loiraba tungda jegi manakta phone ama lakhirami phone asi Madhavna taurakpani loinana deva amadi magi imung manung loina sirabra haina hanglami phone adu jena receive taurami loinana deva amadi magi imung manung karisu taude haina kanna lauduna Madhavta hairami Madhav wahai asi tabada yamna pakhalami adubu magi phone okliba asi jeni haibadi Madhavna khanglamde Jena karigidamak devagi mateng panglibano haibasi wari asigi makha tarakpada khanglakani amaromda devagi imung manungda thokliba thodok asigi matangda makhoi masen wari saduna leiba utli matam maduda devagi right hand amana ngasi aikhoibu phatraba mising adudagi kanbiba asi je natana kanana sungamloi amadi mahakna tawkhiba pap adu koknabagidamak tuminna aikhoibu mateng pangbani hairami Nakalla maromda Mansagi mapada magi nupina je si yamna phaba nupa amani loinana Mansagi mapuroiba oibada matik chaba nupa ama oigani hairami haibadi makhoigi imung manungda leiba nupisingna Mansabu je da luhongba pamli Mansagi mapanasu wafam asi yaningba khara utli je gi manakta Mansa laklami amadi je bu nungsi haina Mansana phongdoklami Mansagi wahai asi tabada je ngaklami loinana aina nang amadi nangi imung manungbu nungaina leiba imung ama oina uba pambani hairami makhatana jena hairami nangna ai kanano haiba khangde ai nakhoigi khunganga thangnaba matam pumbada nakhoigi imung manungna hatpa pamba devagi machanupani jegi wahai asi tabada Mansa yamna ngaklami loinana jena mahaki wari liba hauraklammi amadi film asi flashback ta chatkirami je amadi magi mama asi yamna nungaina leirami mama na jebu yamna nungsirami jesu mama gi thabak thauramda mateng panglammi mama na je asi pakhang pharakle loinana mahaki mapa kanano haina masak takpagi matam yaurakle haina khanki mama na je da nangi napa hingli hairami loinana mama na wari lirami ai amadi nangi pabunga luhonglaba tungda nang pokhirami nongma aikhoina sahardagi khungang chatpa matamda nangi napubu thangnaba khungangi misingna lambida tamthina hatokpikhi khunja mayamna thangnaba khungangda landasi haina lepnaki adubu nangi pabungna makhoisingna haiba wa adu yakhiramde adumapu aigi thamoida chingnaba kharadi adumak leiki
aina mihat mipun tawduna hingba si pamkhide maram aduna aina nangi pabungbu khungang asi thadokduna chatsi hairami nangi pabungna khungangi khunjasingbu asukki matik nungsirami mahakna khungang thadokduna chatpa yakhide aisu upai leitabadagi nangi pabungbu hundoklamlaga nang puduna sahar da lakhi mamana jeda hairami aina khungang adu thadokduna lakpagi maramdi aina nangbu khungang adugi mami phawba tahanba pamkhide nangi pabungna khungang adugi damak ai amadi nangbu kauthokhi kaidongnungda nangbu unage haina honakhide nangi pabung asi khunjakidamak punsi kathokpa ngamba achouba aphaba mi amani mamagi wahai asi tabada jena mamada ai pabunga amukta unaba pami hairami jena khungangda lakpa matamda Vinu haibadi Anushka thengnakhirami Vinu na jebu uba hek mikupta nungsiba phawkhirami asengba makti Vinu asi mapung phaba leisabi ama oire mahakidamak nupa kaya luhongnabagi mahakpu unaba lakli mahakna nupasing adudagi leithoknaba hotnaba matamda je asi thengnabani je na Vinu unaraba tungda magi khungangda leiba mayum tamna lakhirami mahakna mapa devabu yumda thengnakhirami mapanasu matam kuinadagi udriba macha hek ubada harauba amadi nungaiba phawkhirami loinana machabu konsilami imung manungi leiriba mi ataiga jega yamna harauna unarami amadi makhoi singi mamitta haraubagi pirang tari makhoi mayamna harauna wari sanaringai matamda Vinu changlakhirami amadi imung manungi mi singna jega masak khangna halami numit adugi numidangda deva macha nupagi manakta lakhirami makhoi anina harauna wari kaya marum sanarami jegi maithongdasu mapaga wari sanabada haraubagi mami taba uri mathangi numitta jebu imung manungi mi singna duk thangwai thaduna taramna oklami jena ngasi kari leibage haina hanglami mapa laktuna jeda ngasi asi nangi napong numitni hairami je wahai asi tabada ngaklami mapana jebu khunjasingi mamangda puthoktuna aigi icha nupani haina masak takhirami mayamna su jebu taramna oklami makha tarakpada je leptuna leiringai matamda Vinu laklami amadi ngasi asi nangi napok numit oiramale sahi khudingmakki numit asi yamna chauna pangthokli haina je da hairami Vinu gi wa asi tabada je yamna ngaklami amadi magi mamittagi pirang tarami filam asigi makha tarakpada fattaba miyoi khara lamtugi matangda deva unaba laklami makoina ekar chamyangkhai gi lam asi yonbada mateng pangu haina devada hairami makoina hairiba wasing asi devana yaramde maramdi lamsing asi khunjasingna leiba lam mama oiri karigumba lamsing asi yonthoklabadi khunjasing asigi leifam leiroi dauri matam maduda gunda amana karigumba aikoina haiba wa asi yadrabadi nakhoigi imung manung singbu tumna hatkani hairami fattaba mi sing asi thangnaba khun madhav ki mi ngaktani fattaba mi sing aduna hairiba wasing asi devana kari su khalamde amadi nakhoina hainingliba wasing asi loirabadi mafam asi dagi chatpa yagani hairami tasengba makti devana mi hatpa punba asi yaramde mahakna pambadi shanti oina hingba aduni adubu jedi makoina hairiba wasing asi taraba tungda yamna saurami loinana gunda sing aduna chatkhiba maikeida tanaraklami jena makhoigi lambi thatlami amadi ai leina devabu ki hanba yabra hairam laga mi sing adu phuba hawraklami mi sing aduna su jebu phuge haina kayarak honarami adubu jena makhoi sing adu tamthina phurami aroibada jena hairami devagi minung sina maram oiduna nang mafam asidagi hingna chatlabani ngasidagi chahi kungi mamangda thokkiba thodok sing adu loina kauthoklo maramdi khungang asida magi macha lei haibasi kaidongnungda kauganu hairami gunda sing adu kiduna mafam adudagi chenkhirami loinana thodok sing asi khunja singna loina urami amadi khunja singi damak jena leptuna lei haiba khangbadagi jebu yamna harauna konsinbirami amaronda gunda sing aduna thokliba thodok sing asigi matangda madhavta haiba pamlamde karigumba madhavna thodok asigi asengba wari sing adu khanglabadi makhoibu hatkani haina thajakhirami gunda aduna thodok sing asigi matangda asengba wari hairamde adumakpu gunda aduna madhavta makhoigi geng manungda nupa ama leiri mahakna adomgi imung manungbu
अमुक्तंग मुथत्पगी थौना लई हाइरमी वरी असि ताबदा माधव की मनाउ नुपा अदु यामना साउरमी अमरोमदा विनुगा जेगा वरी सानबा उलमी विनुना जेबु यामना नुंसिरमी अदुमकु डायरेक्ट ओइना जेदा नुंसि हाइबा ngamlamde वाफम मसी जेसु मुन्ना खंगलमी महागनसु विनुबु नुंसिरमी अदुमकु महागसु विनुदा नुंसि हाइना फोंगोकपा ngamlamde नोंगमा नुमिदांग माधव की मी खरा देवागी खुंगंगदा लाक्तुना खुंगंगी युम खरा मई थाखिरमी थौदोक असिना मरम ओइदुना यानाबा अमा पुरकनाबा पुलिस स्टेशनदा देवा चटखिरमी मतम मदुदा माधव की इमुंग मनुंगसु पुलिस स्टेशनदा लाक्लमी देवानदी शांति ओइना खुंगंग अनि असिगी मरक्ता लैबा नुंगाइनदबा असि लोइसिनबा पामली अदुमकु माधव की इमुंग मनुंगनदी देवाना हाइबा सिंगदु यारमदे लोइनाना मखोइगी मरक्ता यानाबा पुरकपा ngamखिदे देवाना पुलिस स्टेशनदगी हेक थोलकपा मतमदा माधव की मीसिंगना उसित्तबा वा खरा ngangbा हौरकलमी मसीना मरम ओइदुना कांगलुप अनि अदु मफम अदुदा खतनगे तौरमी अदुबु पुलिस लाक्तुना मखोइगी खतनबा अदु खामदोकलमी वारी पुंबा असि जेना खंगबदगी साउदुना अमदी मखुरा अमगा लोइनादुना माधव की खुंगंगदा चटखिरमी जेना गाड़ी मनुंगदगी फमदुना लैबा माधवपु मखौरी पाइदुना मफम अदुदगी पुदुना लाक्लमी अमदी अइना नंग कीबा नते करीगुंबा नंगी मीसिंगना खुंगंग अदुदा खोंग हेक थमगे खनबा मतमदा अइना मखोइबु हातकनी हाइरमलगा माधव की ममाई अदु उ अमदा लंगसिनखिरमी मसीना मरम ओइदुना माधव की मनातोन काइखिरमी अदुमकु जेदी मफम अदुदगी चटखिरमी जे न हाइरमलिबा अमदी तौरमलिबा थबक अदु करीनो खंगदना माधव मफम अदुदा लेहौखिरमी अमरोमदा जे मखुरा अमगा लोइनादुना युम हलकलमी मतम मदुदा मपाना जेबु कौदुना नंग कदाइदा चलुबगे हाइना हंगलमी मखुरा अदुना थबक अमगी चलुबनी हाइना यामना चमना खुमलमी मखा ताना मपाना जेदा हाइरमी इबुंगो हौजिक खुंगंग असि इरांग लांगबगुम तौरी नंगना मफम असिदा लैबा असि खुदोंग चादबा अमा ओइरनी नंग नमागी मनाक्ता चत्तुना लैरुचो मफम असिदा इरांग खरा नेमथरबा तुंगदा अइ नंगबु अमुक मफम असिदा कौगे हाइरमी जेसु मपाना हाइबा वा अदु यारमी अमदी विनु पुदुना शहर चटखिरमी नाकल अमरोमदा माधवना मंगोंदा खुद थाखिबा मी अदु कना ओइबा जातनो हाइना मागी मीदा हंगलमी मतम मदुदा जेना फुखिबा मी अदुना असेंबा वारीसिंग अदु माधवता हाइरमी माधवना देवागी मचानुपा अमा लई हाइबसी खंगलमी अमदी मागी मीसिंगदा शहर चतना जेबु हातकदबनी हाइनो ऑर्डर पिरमी जे विनुगा लोइनादुना शहर लाक्लमी अमदी मागी ऑफिस की थबकसिंग अदु निंगथीना तौबा हौरमी नोंगमा खंगहौदना माधव की मीसिंगना जेगी मयुमदा लाखिरमी मतम मदुदा जेगी मयुम अदु थोंग लोंदुना लैबा मखोइना थेंगनरमी मखोइना अकोइबदा लैबा मीसिंगदा जेगी मतांगदा हंगलमी मियोय अमना जे अमदी मागी ममा असि थबक चटपनी मरम मदुना थेंगना युमदा हलकपनी हाइरमी मखोइना जे अमदी मागी ममा युम हलकपा मफम अदुदा ngaiduna leirami ngaihak leiraba tungda je amadi mama mayum halakkhirami matam maduda mi aduna makhoibu hangba mi khara mafam asida lakhibani hairami je na mi singadu madhav ki mi singni haiba khanglami je na mahaki haija singjaba sizinaduna mi singadu mafam aduda phukhirami lemhauriba mi khara adu madhav ki manakta chenkhirami madhav na makhoi singadu ubada नुपा अदुबु फुनबगिदमक नकोय कुंथ्रा चतखरगा हौजिक नकोय अहुम खक हलकलिबसी महाकपु कनानो हाइना हंगलम्मी मानसागी मयामबना महाक मसाना मसाबु लाई अमनी खंजब नुपा अमनी हाइरमी मतम मदुदा माधव की मनाव नुपाना जेबु हाटकनी हाइना वासखिरमी अमरोमदा जे नबीनु असि मसक खंगदबा नुपा अमदा लुहोंगदौरे हाइबा पाउ ताखिरमी मरम मदुना विनुगी मनाक्ता खुंगंगदा जे अमदी मागी ममा लाखिरमी जे न मयामगी ममांगदा विनुबु नुंसी हाइना फोंदोखिरमी जे न विनुबु लुहोंगबा पामी हाइबा मखोइगी इमुंग मनुंगसिंगना खंगबदगी मखोइ अनि लुहोंगलसी हाइना यानरमी जे अमदी विनु मखोइ अनिगी लुहोंगबा नुमित अदुदा खंगौदना माधव की मीसिंग मफम अदुदा लाक्लमी मखोइना देवा अमदी मागी इमुंग मनुंगसिंगबु मरु फुकना मुथक्पा पामली मखोइना जेबु मफम अदुदा हातके हाइना होनरमी अदुबु जेना मखोइसिंग अदु मफम अदुदा थांगना यानदुना हातखिरमी मखोइ मसेनगी मरक्ता यामना चावना खुद थोंगनरमी
laibak thibadagi khut thoknaba aduda Jegi mama mafam aduda sikhirami mama sibana maram oiduna Je yamna saurami amadi Madhav ki mathakta attack tauge haina khanki adubu mapana laman khumba si yaramde mapana Je da hairami nangna maram oiduna ngasi aigi nupi sire karigumba nangna chauraklaga asigumba thodok asi thokkani khanglamlabadi aina nangbu sangsara sida puraklam loidabani haina Je da hairami mapagi wahai asi tabada Je mathwai yamna nungairamde makhata na mapana hairami ngasidagi nang amuk hanna aigi imangda lakanu amadi khungang asi thadoktuna chatkro hairami upai leitabadagi Je khungang adu thadoktuna chatkirami loinana haujik wari asi present time da lakhirami Je na mansada hairami aina mafam asida lakpa matamda nakoigi khungangsu aikoigi khunganga thoidokna khetnaba oide mafam asisu amana amabu hatpa pamli maram aduna aina makhoi singi wakal adu hongdokpa pamli maram asina nangi matengdagi ai mafam asida lakpani hairami mansana Je da hairami nangi maramdagi aikoigi imung asi harau tayamna leiba phangle karigumba nang devagi machanupani haiba asi makhoina khanglabadi nangbu soidana hatke khalakani maram maduna nang mafam asidagi chatnaba tau haina mansana Je da hairami adubu Je na aina ningliba asi thungdri phauba mafam asi thadoktuna chatloi hairamlaga mafam adudagi chatkirami mansagi mapana Je da machanupi mansabu thajaba pami adubu Je nadi mansabu luhongba pamlamde maramdi mahakna nungsijaba nupi asi Vinuni film asigi makha tarakpa oina Madhavna Je gi magun yengthokke haiduna mahakpu mafam abanda unarami Madhavna Je asi kayam lingjel leiba mi amano khangba pambagi magi misingbu Je phunaba hairami mising aduna Je bu phuge haina honarami adubu mising adu Je na yamna laina phurami masi ubada Madhav yamna ngaklami loinana mafam adu thadoktuna chatkirami Je amadi Madhav mafam amada makoi ani wari sanarami Madhavna hairami karigumba nangna aigi yeknaba devabu hatpa ngamlabadi aina mansa asi nangonda pigani hairami wahi asi tabada Je yamna saurami amadi mahak asi devagi machanupani haina Madhavta hairami Je asi devagi machanupani hek khanglakpada Madhav yamna saurami amadi Je gi mathakta khut thaba horaklami imung manungi misingna Jebu Madhavna phuduna leiba adu yengba ngamlamde adubu Madhav kibadagi karisu haiba ngamlamde Madhavna phuba aduda Je makhut halamde adubu aroibada Madhavna nang hatlaba tungda napasu hatkani hairami masi tabada Je yamna saurami amadi Madhavta onsinduna phuba horaklami Je na Madhavta hairami nangna aigi ima phawba hatkhrabani adubu aina nangi yumda laktuna nungsiba haibasi karino haiba khanghanba pamli adubu nangdi sa amanina aina haiba wa asi karino haiba khangde matam maduda Je gi mapa magi mising puduna mafam aduda laklami makha tana Je na hairami karigumba aina thang pairaklabadi mioi amatta hingba ngamloi lehaugadoriba asi thang khakta ngaihogani nungsiba asi khwaidagi athoiba dharmani karigumba nangna ai hatlaba tungda yeknaba asi loisingani khallabadi aibu hatlu haina thang adu Madhav tamna langsillammi Madhav ki imung manungsingna Madhav pu gyan tanaba hairami aroibada Madhav su khulai thadoktuna nungsibagi lambi da chatlammi devana machanupa Je da makhutlonaduna machabu thagat wahai kaya marum hairami aina ningjaba manglan asi ngasi nangna thunghalle haina machanupa da hairami loinana nangi nungsinabana nangbu ngaiduna leiribani nang mabu unaba chatlucho haina Je da hairami Je su mapana haiba wa adu yaduna Vinubu unaba laklami makoi anigi nungsinaba adu amuk halaklami matang asida film asi loikhirami